MATAM khara tuminna LEIRURABA matung ngarang ahing Kuki Khutlai Paiba Shing na IMPHAL West District ki manung CHANNA LEIBA Koutruk ta bom Amadi Nongmei Kapsillaktuna Akanba Maong Da Landarakhre thogdok thokpham dagi press na phangba paw magi matungina ngarang ahing pung 12:40 rom taba duaida Kuki Khutlai Paiba Shing na Koutruk maning ching Bethel mathak amadi Koutruk awang National Sports University mathak lom dagi Nongmei round kaya kapsillakhi Kuki Shing na attack tawba horaklabasu security force amadi khulngakpa singi maike dagi minute 10 rom khut hankide adubu bom yauna Akanba Maong Da Landarakhre security force amadi khulngakpa singi maike dagi khut handuna Nongmei round kaya kapki Nongmei kapna badu ahing nongyai matung nongalamdai pung mari aduai fawba ngaihak kanaraga chathaki haidi Kuki Shing na kaplakpa Nongmei maruna khulgi yum amadi faklang da panba yauki adomainamag aso open misi minadi yauki de haina pawsna makhatari nakalamromda Koutruk maning chingthak Bethel maning National Sports University maning singthak asida Assam Rifles ki personnel sing santri taduna leiribani hairiba chingyang pareng asidagi Kuki Shing na changsillaktuna Koutruk khulda hanjin attack chatharakliba sidi wahang ama oiri